Thawal District ki White House Deleba Protected Forest Area da ngarang Manipur lengang na encroacher ni haiba yom humfumapan takthok tuna nupi angang yauna miyoy kaya mayum makai lehan kidabat thawong ado Manipur Pradesh Congress Party MPCC ay na akan bamuang da lengak po maral sikre. Ngasinungtil MPCC ay gi President amasung Wangkhem Kendra gi MLA su oriba K.Meghachandra na ngasinungtil Lilong Haurebi College ki Boys Hostel gi da saidang duna leidiba ngarang gi eviction aduda mayum makai leitraba miyoy singa unaduna makoi ki fibam yengsinkre. MPCC ay gi President gi khongchat aduga mari lenana paumi singa unaba aduda K.Meghachandra na White House da leidiba micham Meeyam asi kumja lisingamaga chamapan humudra mangada matamadugi Prime Minister Indira Gandhi na lam leijadaba miyoy singidamakta paikhatpa thaurang 20-point policy program gi makhada pata paizaba ngaktani. Matamadudagi mafam asida khundaduna laklaba miyambo illegal encroacher ni haiduna khudakta hekta notice piraga yam tamthina third degree method sizinaduna mayumakai tumna thugai biba haibasi lengak asigi ka henba thawongni thawong asidi India ga yumlo nariba military lengak chatnariba Myanmar fawbada tawde asigumba thawong asi Congress na yamna kanna yaningde karigumba Meeyam na pariba pata adu aranbani hairabadi matamaduda pata piriba SDC SDO DC Revenue gi Commissioner Singh Maral gi cherak piroidabagi maram leibra rule of law hairaga leibak asigi citizen ama oiriba micham Meeyam da asi yongna otpi nebiba chumbra makhoi asi lebak asigi citizen natabra makhoi asi refugee ra haina MPCC ai president na makhatana wahang tawrakli ngasi MPCC ai gi khongchat aduda party gi makok thongba sing kaya su sarukyakhi Hauji White House Sangom Sangde allotment piri base revenue department na lale hairgadi yes lale hairgadi lale haibasu dum yai adugi claim tawba yai lale hairgadi maduda sign tawkhiba file process tawkhiba yes dio karigi thabak thadaloi karigi DC thabak thadaloi karigi secretary revenue thabak thadaloi makhoina pibane they are very innocent the people are very innocent makoi sam jabne file process kari no khangde but the formality is correct the formality was correct paira ga legi basingsibo illegal encroacher ne haibasi karamaina hairibano rule of law toina hairibasibo parda singsi takhaina na rule of law ra